Hi Mayam, welcome back to my channel Baby Rose Kiwari. Mayam bo ahama maktada ina kurumjari. Aina ngasigi video sida hapkacharai se ate kemnate aina ashram da lairingai gi manungda akoina meditation walk mayam chatpado. Adugi video macha macha namaga hapkacharakpane like beautiful nature adagi akoina temple da chatpagi khara Shiva Temple aduga Devi Temple mayam chatpagi mati crab ka chatpane uzik akoi shi mafam Shiva Temple sida yaure. Then you take Shiva Temple say it's a sacred place. Yam tina lai laiba mafam ne akoi gi thaina umang lai kaina ga laiba adu gumba makhana mane ko cave mada my matang da ai description da hapcharake mayam yengbiu aduga sigi ishing aina kummise shigi ishing akoina kummise it's connected to Ganga da gilak per source ni ko lai mafam da laiba ishing se kai da gila ino hangno na haine kegino da because yamna pure oibanina aduga khoigi swami ji na haibada hangdabana phai haina tai kaino da ising su yengo yamna lubane thakpa yai aduga Ganga gi ising se it's the most pure kaino in fact shungoi oide ko scientists na yenga matung da dum khangabane aduna yamna pure oi mai ising se thai aduga sina little bhajan Huh? That's the one. This is the rarest species. Uma happy? He's that kind, cute. Oh my god, I know. Very rare actually. It's amazing. Earlier, I think the season is also now is the red color. Sometimes the red color is in there. You see the photograph later, you can see it is spectacular. Ishing siengo khullu se like it's very clean aduga yamna shanti lay sigi mafam se ishing je shungnai nei de and obviously the cave sigi cave akoina changi se chi manung sida muni myam laaga meditation tawba mafam ni ko thaina gi mamangda kalyuk lak tringai mamangda sigi cave akoina changi se si manung bau changba yai hai tunnel habdi mari yam samnai hai ko sigi manung sida changa ga wari se manung da ahoba kemta leitapado manung da light mangan phange hai ko thaina mina changnare sigi mafam sida pura mangan se habdi lai gi mangan do adu phange hai sigi cave manung sida muni rishi myam laga sida tapas tawi ko tapas habdi meditation tawba du tawba myam tawe ado akoina changma matamda like camera ke ka sisana ba yade do issue ai permission lor camera se namjare myam do uchaning bagi aina akoina sta changi ngai da khara sanai ngai da manung dagi makhon ama lai ko like chat lo yare haibagi type da mayam thoknagraga ai gi imanabi ga ai gina sum photo namdana adu tawdana tawbodo manung dagi makhon ama laaga like it's enough haibagi type da ko yare noi tho yare haibagi type da makhon ama lae aduna ai haizana banate shikma phamse dum lai phasana lai koi husik hala matungda mayam si yum yemina se area se yam greenery oi boy and shanti laiba aduga koi husik mathaka khatlaga view mayam ama yengbagi kare mathakta area do yengbagi ado yeminai mayam ai imanabi la sida Yeah. Yes. What did you say you are? Of your show. Oh, what are you? Of your Ashram show.
Say my name again. What's my name? Rajeshwari. Rajeshwari. Only Rajeshwari. Only Rajeshwari, not Rajeshwari. Okay, girl. Now we'll go up. Just going up. Area akhoi mafam do si lai gi mandir dei khar thokalaga si view point ama leirame do pakhalaga yenge then sida loi challe. But again, another sunset view aigi ashram dagi mafam dagi khar chalaga yong yamna lei sigi mafam se. You can see that sigi yong se makhong sho ba ma se nakanda phami se aduga ngak pai chang se habidi laaga magi ashok do utli ba khoida habidi creatures are crazy like habidi motion like obviously sina shikakai samgi amna horam baduda aina he aga she decision na drag kangalaga ashram da dum thamamne pura drag shikakai se ko samgi thau shemada hapati yam phai ko habidi put love ko laga toraga hapati yam na kanai niche gir gaya ai ta fine he ga thamamne ashram da. And another meditation walk to a beautiful Shiva temple. Shigi Shiva temple sinama pham tongale akhoi manipur da su lai pham yamna lego mahadeva gi lai pham se ado mahadeva se jaga chatli khudingi yamna lerame pham se aduna loiba khamba nai de sina Maharashtra manungdane Amboli hairiba Maharashtra gi Amboli da. You can see that Shigi Mahadeva se mafam se yo matam de amna shanti yamna ingna leirame sigi lai se ado mafam se su yengo mayam yamna ingna chikna lai mafam laiba se adum khara de dum tongale aina mayam da haijaning badi meditation walk have se kaino have the akhoi meditation to minna phamaga tawrasu yai ko adu natraga su walking meditation haibam lei akhoi yoga system dadi running se kya tawhande avoid tawe walking meditation sida akhoi gi wakhanda lining jaraga chatpa gumba mantra sholaga chatpa gumba adu walking meditation oi ko isada yamne ing ba chikpa shanti phange aduga isa su hakchang su phai adu mayamna yaragadi adum walking meditation chatpiyo wakhan do thought to atei kem khanbi dana just with the nature aduga mind se free oina thambiba. Here's Miss Olga again. Olga. Akhoi shigi ashram se Shivananda Yoga Vidyapitam hariba school se yoga school se yamna phai mayamna hakchang sajen aduga wakhan ingthanaba yoga tawninga this is the right place. Imagine you will watch this video in 20 years or for 50 years when we are old. Say that. You'll remember it. Yeah, forever. Ever and ever. Nice tree in the wall. Yeah. Aduna sigi mafam sida yoga mafam sida aina thengnai se Belarus dagi imanabi German dagi imanabi Japan adagi adagi Turkey mamang chahi da aina thengnai do Italy loi shure bala ai sina hoisna Devi mandir Devi Parvati incarnation live now but festival like Devi se magi temple dagi napatulaga do light apnaga and the live now but festival
जात से जात तो हाईरे दुगा लाई दे अमा खतंगने आई हाइजनिंग मैम दा you can see that मैम लोइनमक लाई लिंबसे निंबियो नुंगाई वखन नुंगाई इंचे अदुगा another sunset point walking meditation da koina la ise sidashu shi makha sida kumaga again we have another Mahadeva temple aduga adugi trekking gi video do ai shigi matung sida ai hapjarake ai video yamna nammi mayam da uchaning bagi Maharashtra da mafam se kyamna phajaba lei aduga mayamna wakhan iningaga di shigi yoga mafam sida lakpiba. Like if you just want to detach, take care of your health, your detox and obviously I love singing kirtan. I sing these नुमित से January की date 9 last day आएगी चटपन नुमित आश्रम लगी last day समाधि टेंपल पे चल रहे हैं तो स्कूटी is easy. वो तो हाथ में गियर चेंज करना पड़ता है। हाथ में रिक्शा जैसा। Hello guys. We are all the way from Hello mayam ngasi aigi channel se subscribe to video mayam na like to video handaki di sigi journey da loi challe aigi aroiba numit ne ashram da last day da samadhi temple da challe khoi ando mayam aigi channel se subscribe to ba kaw bi gano like to video dugo comment su pibiro bye bye.